Petroleum Dealers Fraternity na mangzongna lauthokkhibagi matung ina ngase December 13 da Tampaki amadi periphery area singda leiba oil pump sing thongwana khrei khongjanga se maruaina December 3 ta Imphal East ke Koirengai lambi kaikol da leiba MS Ibudok Pakhangba filling station ke toilet ta Gerald amaga loina hand grenade Tamjil lambagi mayokta changsilakpani Miyambo aki tuzungba pokhanba khaknatana puba thangba ngamledaba selgi demand tarokanu punna hingmina sihana thaba banner amasu oil pump singi mamangla thekhi Jarak aselo oil pump lolagasu oil pump mamang singda black liter jamaga yankhai lai thau yonari koina chatuna yingsiluba ele tv gi pawmidagi report ama Hasiki December tarukta Imphal East ke manung chan leiba kai Koirengai ki MS Ibudauba haiba ki oil pump asida kanagumba khana ki toilet ta grenade hand grenade namaga aki akhang pi ki pomasi chathar khibak ki matungda ki ngasi December 12 sida oil pump khudingmakta sigumba miyamda aki tuzungba pokhanba aduga puba thangba ngamloidaba sel ki demand tawrokpana chingba masigumba kaya tawrokpodagi praja sing pendaba amadi oil pump hangiba oil pump ki owner sing miyamna koi masigumba thudosi mamanga su hanana thuki basu laikhe masigumba si miyamda aki tuzungba piba amadi masigumba pamba thudosi topa amadi sel ki demand chingba masigumba tawbasi tawbiganu haina mamanga haikiba laikhrabasu inongna muk tholakpana maram oiraga ngasi December 13 sida oil pump khudingmakta Imphal area da leiriba mapam khudingda leiriba oil pump khudingmak ngasi December 13 sida koge protest haiba tare protest magi mawongda oil pump sing loinamak hinjilaga ngasi si oil pump amata hangdana dugimatik mahausa gi punsida tare yamna chauna akaiba masu oiribani nakalam romda masigi jairaga sida koge oil pump hangdre di hairaga su oil pump mamang singda natragana tungan mafam singda kogi bottle singda halaga black ta thau yonba kaya musu thenari masi koi mamang da su tawdana ba haiduna athingba kaya amadi laikhrabani adu athingba leina masi yondana ba haina khangan kiba laikhrabasu makha tana sumak kogi haiba oil pump mamang da blanket thau yonba amadi kogi puthoga dum yolaga maman wangna mayamda house maina bibasi kanagi ayaba lauraga karamba mafamdagi karamba petrol pump dudagi ayaba lauraga dumak house piribra mataw karamna makoi black te yolamnibano aduga hanagi mamandagi kitang sumaina kogi docket leide natragana house fanglaroi natragana kogi oil pump petrol pump sing yonbagi mami amu urakpa matamda house yam ka hena tangna yolaibasi masi khudingmaksi kanana meeting changbigadoribano haibusni aduga athunga matamda mari lenabasingasu meeting changbiraga hana thingkhibadu kogi haibadi warak pinaba natragana habinaba kanagum amta leitrabra aduga sigumba kogi petrol pump don bisisu tasenga nuaizade makoi su tonganba masina kogi miyamda awaba kokanda thausi halaga thapakta tosinda maramaduna hojik chathariba protest asi kogi sigumba puba thangba ngamloidaba selgi demand sing tawbidanaba koi punna hingminasi haiba magi wakalonda sigumba protest asi thabani aduna kogi leiba mayam sigi oina miyamgi appeal haiba tare sigumba kogi selgi demand tawba natragana aki akhang pibibasi makhatana tawbiganu haina kogi haiba ngasigi protest asi mapam khudingmakta oil pump dolaga sigumba protest asi thabani biramasi ke matangda video journalist langamagalona paudam jaribi sana hemam elite news chingmero